High school life the ozasing hanglakpa wahang khudingmaksi yam laina yam tuna paukhum khumlakhi mana ngang oringaidagi khwai pamjarakpasi exam thabasini alemsida singlaba jibe kaya leiragasu makoisingdu sasan tawduna ekhoi miyobsingna thamli yamni smart oire hariba noksa kai chitana singbasi miyobsingna yoli polang chansanduna ju circus na singbada uttuna senda lambida seasonary sigumba ka hene smart oiriba miyobsingsigi brain ga IQ level si marifu manga dagi chamaga trauma fawbri manung oigadabani sigi level sidagi handologla singdudi miyoba marakta ka hene singba king lawba mi singni aduguma mioi tare dangkhanginase. Number 7 Maryland verse 7 sigi nupisi United States ki parent magazine ki columnist samani mage IQ level si chamaga maudrani ahen ba test tawbadana mage IQ level si chani ga kunipan faw yorakhi mahak mina solve tawba ngamnadaba puzzle kaya ma solve tawki dharma iva wareng iva mate lecturer oibasi mage sinphamni 1985 ki Guinness Book of World Record mage IQ level 6 damakta mabu masak khangbikhi. Number 6 Mislab Fredavek Masi Croatia haribalam sigi professor amani ngasigi civilization sida ka hena losing leibadugumba mioi amani mage IQ level sina chamaga mudrani thoini high school life the ozasing hanglakpa wahang khudingmaksi yam laina yam tuna paukhum khumlakhi mana ngang oringaidagi khwai pamjarakpasi exam thabasini magi mamana haibagi matungina mislab se exam thabada amade homework tobada soikini haibagi akiva kemta leite. Number 5 Rick Rosner sigi nupasina prithibigi khwaidei singba misingni marakta haktingna na changmadi ngamde maramdi masi yam ikai thigali adubu mage IQ level sidi yam wangi chamaga mudrani thoini masi America machani film kayama mana producer oiduna puthoki direct TV ga punna kusam naduna portable satellite television ama mana puthuklamki. Number 4 Christopher Langan maso America namani mage IQ level si chamaga mudra mangani kaigum kanda ahen ba test uragana chamaga mudra manga dagi chani ga tara fawoi America gi members of fourth state mabu hiram kudimakta America da madi Prithibida khwaidei singba king lawba mi ne danasu lawthokiba leiribani Langan simana poglakpa tha tarukak phawaga wangang bangamki simakta ayamba ngangdi wangang ba thoktri aduga masu masa mathanta mana sahi ahum kak phawaga larik taksaba ngamki. Number 3 Dr. Evangelos Katsioulis masi medical amadi psychiatric ke doctor ni mana World Intelligence Network hariba organization si linkatki man hek tharab exam sing si magyam wang hekta faurakhi kala gi oibalam singda yam pamna chachakhiba mioi ni kodam oina lai yekpa iroibana singmani mage IQ level sna chamaga maudrani pani. Number 2 Kim Moon-yo masi Korea gi civil engineer amani mana poglakpa tha tarukak phawaga Korea namadi atopa lon kaya amasu khangba ngamlakhi aruba puzzle kaya ama mana solve tawiki lol kaya amasu khangba ngamlakhi mage IQ level si chani ga tarani maramsina Guinness Book of World Record na mage IQ level sibu masak khangbi boin ikai khumlakhi. Number 1 Christopher Hirat sigi nupasidi Prithibida khwaidei kok leiba mioi duni mana sahi tarahumdoi surakpada International Physics Olympiad ki gold medal lawki aduga mana sahi tara taruk surakpaga NASA da yausan kiduna Mars ta khongda nabagidamukta research tawki sahi kunethoi surakpada PhD degree Princeton University dagi fangki hauji Christopher se California Institute of Technology da astrophysics tagli